ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯏꯕꯨꯡ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯇꯧꯔꯒ ꯃꯥꯒꯤ ꯏꯃꯨꯡꯁꯦ ꯄꯨꯖꯕꯅꯤ ꯍꯥꯏ꯫ ꯌꯥꯝꯅ ꯋꯥꯏ ꯍꯥꯏ꯫ ꯊꯥꯒꯤ ꯐꯪꯂꯛꯏꯕ ꯁꯦꯂꯔꯤ ꯈꯔꯗꯨꯅꯗꯤ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯕꯁꯤꯗꯀꯣ ꯑꯉꯥꯡ ꯅꯨꯕꯤ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯈꯔ ꯐꯔꯝꯃꯦ꯫ ꯑꯗ ꯑꯉꯥꯡ ꯅꯨꯕꯤ ꯌꯥꯎꯔꯀꯥꯟꯗ ꯑꯗꯩ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯑꯗꯩ ꯕꯦꯟ ꯐꯤꯁꯦ ꯍꯣꯠꯅꯕꯁꯤꯗ ꯄꯨꯔꯥ ꯃꯟꯊꯥ ꯑꯃ ꯃꯉꯣꯟꯗ ꯄꯨꯕꯗꯣ ꯇꯁꯦꯡꯅ ꯃꯥꯁꯦ ꯐꯨꯔꯤꯠ ꯑꯅꯤ ꯁꯨꯅꯒ ꯂꯤꯠꯀꯦ ꯀꯥꯏꯅ ꯀꯩꯁꯨ ꯈꯜꯂꯛꯇ꯭ꯔꯦꯕꯀꯣ꯫ ꯑꯗꯩ ꯄ꯭ꯂꯁ ꯃꯥꯒꯤ ꯅꯨꯄꯤꯒꯤꯀꯣ ꯂꯣꯏꯅꯃꯛ ꯃꯥꯅ ꯍꯣꯠꯅꯕ ꯇꯧꯕꯒꯤꯕꯨꯗꯤ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯏꯕꯨꯡꯁꯤꯅ ꯊꯣꯛꯏꯕ ꯁꯦꯟꯁꯦ ꯁꯤꯁꯤꯅ ꯀꯣꯟꯅꯗꯦ ꯈꯪꯕꯅꯤꯅ ꯃꯥꯁꯨ ꯐꯝꯃꯒ ꯈꯣꯠꯂꯒ ꯂꯩꯊꯣꯛꯄꯗꯤ ꯇꯧꯗꯦ꯫ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤꯗꯤ ꯀꯣꯏꯊꯤ ꯊꯤꯖꯩ, ꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯖꯩ꯫ ꯌꯥꯝꯅ ꯋꯥꯔꯕ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯌꯥꯎꯏ ꯍꯥꯏꯗꯤ ꯑꯉꯥꯡ ꯎꯅꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯉꯥꯡꯒ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯃꯃꯥꯅꯁꯨ ꯃꯃꯥ ꯑꯣꯏꯕꯅꯤꯅ ꯃꯆꯥꯗꯣ ꯁꯦꯟꯅꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯒꯤ ꯁꯦꯜꯁꯨ ꯇꯥꯟꯕ ꯐꯔꯛ ꯇꯥꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯅ ꯈꯪꯃꯤꯟꯅꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏ꯫ ꯌꯨꯝ ꯑꯃ ꯄꯥꯜꯂꯛꯄꯗ ꯑꯣꯏꯔꯛꯏꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕꯗꯣ ꯏꯕꯨꯡꯁꯤꯅꯀꯣ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯍꯥꯏ ꯃꯥꯁꯦ ꯑꯩ ꯅꯍꯥꯟꯋꯥꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟ ꯃꯌꯥꯝꯗோ ꯑꯗꯨꯗꯨꯅ ꯑꯩ ꯕꯤꯖꯤꯅꯦꯁꯅꯤ ꯈꯪꯗꯦ ꯑꯃꯅꯤꯈꯪꯗꯦ ꯇꯧꯔꯒ ꯂꯩꯔꯝꯃꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯁꯦꯚꯤꯡꯒꯨꯝꯕ ꯇꯧꯔ ꯊꯝꯃꯝꯃꯗꯤ ꯑꯩꯁꯦ ꯌꯥꯝ ꯐꯒꯗꯕꯅꯤ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯨꯔꯁꯨ ꯍꯩꯖꯤꯜꯂꯨꯔꯁꯨ ꯃꯁꯥꯒ ꯆꯥꯅꯕ ꯖꯣꯕ ꯐꯪꯗꯕꯀꯣ ꯁꯦꯂꯔꯤ ꯈꯔ ꯄꯤꯛꯅꯒ ꯐꯪꯕꯗꯨꯗ ꯋꯥꯈꯜꯁꯦ ꯃꯥꯁꯦ ꯌꯥꯝ ꯗꯥꯎꯟ ꯆꯠꯄꯗꯣ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯋꯥꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯃꯌꯥꯝ ꯑꯃ ꯍꯧꯔꯒ ꯂꯥꯛꯑꯦ꯫ ꯑꯗꯩ ꯑꯉꯥꯡ ꯑꯅꯤꯅꯤꯀꯣ ꯏꯕꯨꯡꯁꯤꯒꯤ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯑꯗꯨꯒ ꯃꯆꯥ ꯅꯨꯄꯤ ꯑꯃ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯀꯣ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯏꯕꯨꯡꯁꯤꯒ ꯃꯔꯛꯇ ꯁꯥꯎꯅꯕ ꯈꯠꯅꯕ ꯌꯥꯎꯏ꯫ ꯌꯥꯝꯅ ꯋꯥꯕ ꯏꯕꯨꯡꯁꯤꯅ ꯋꯥꯕ ꯍꯥꯏꯔꯒꯅ ꯃꯥꯅ ꯊꯕꯛꯇꯣ ꯋꯥꯅ ꯆꯠꯂꯨꯔꯅꯤ ꯍꯜꯂꯛꯑꯅꯤ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡꯕꯣꯏ ꯊꯣꯡꯗꯕꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯆꯥꯁꯤꯡꯁꯦ ꯃꯦꯒꯤꯅ ꯑꯗꯨꯝ ꯃꯕꯨꯛ ꯊꯜꯂꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗ ꯆꯥ ꯑꯁꯥꯕ ꯆꯈꯣ ꯑꯃ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯒ ꯃꯩꯇꯩꯒꯤ ꯆꯝꯐꯨꯠ ꯑꯃ ꯑꯗꯩ ꯏꯔꯣꯟꯕ ꯑꯃ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯔꯁꯨ ꯎꯇꯤꯒꯨꯝꯕ ꯆꯒꯦꯝꯄꯣꯝꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯆꯥꯅꯤꯡꯕꯁꯦ ꯆꯥ ꯐꯪꯗꯕ ꯐꯪꯗꯕ ꯑꯗꯩ ꯉꯁꯤꯗꯤꯈꯤꯇꯪ ꯊꯣꯡꯁꯤꯕ ꯈꯣꯠꯁꯤꯕ ꯀꯥꯏꯅꯒ ꯍꯥꯏꯔꯨꯕꯁꯦ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕ ꯆꯤꯜꯂꯤꯕ ꯊꯕꯛ ꯃꯇꯥꯁꯤꯒ ꯑꯗꯨꯝ ꯑꯊꯣꯡꯕ ꯆꯥꯎꯅ ꯍꯋꯥꯏ ꯈꯔ ꯀꯥꯝꯖꯜꯂꯝ ꯍꯥꯏꯗꯤ ꯑꯁꯝꯕ ꯍꯦꯟꯖꯥꯡꯁꯦ ꯑꯗꯨꯝ ꯊꯣꯡꯉꯦ ꯍꯥꯏꯕꯀꯣ ꯏꯔꯣꯟꯕꯈꯔ ꯀꯥꯝꯖꯜꯂꯝ ꯑꯗꯩ ꯑꯉꯥꯡꯁꯤꯡꯗꯨꯅ ꯌꯦꯔꯨꯝꯒ ꯑꯗꯒꯤ ꯑꯂꯨꯗꯨꯈꯔ ꯇꯣꯠꯂ ꯈꯣꯠꯂ ꯆꯥꯕ ꯈꯣꯠꯄ ꯇꯧꯋꯦ꯫ ꯑꯁꯨꯝ ꯉꯥꯡꯅꯔꯗꯤ ꯃꯤ ꯃꯥꯡꯗ ꯈꯠꯅꯕꯗꯣ ꯏꯀꯥꯏꯖꯩꯌꯦꯅꯀꯣ ꯏꯕꯨꯡꯁꯤꯅ ꯃꯥꯁꯦ ꯉꯝꯅꯕ ꯍꯣꯠꯅꯩꯌꯦ꯫ ꯉꯝꯅꯕ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅꯀꯣ ꯃꯥꯁꯨ ꯁꯦꯟ ꯑꯩ ꯑꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯦꯠꯅꯕ ꯂꯩꯇꯅꯀꯣ ꯃꯆꯥꯁꯤꯡꯒꯤ ꯅꯪꯅꯕ ꯈꯣꯠꯅꯕꯁꯦ ꯍꯣꯠꯅꯖꯩ ꯃꯥꯁꯨ꯫ ꯏꯕꯨꯡꯁꯦ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏ ꯄꯦꯜꯂꯛꯇꯕ ꯃꯟꯊꯥ ꯁꯥꯔꯛꯄ ꯀꯥꯟꯗꯗꯤ ꯅꯨꯄꯤꯒꯁꯦ ꯊꯤꯖꯔꯝꯃꯣꯏꯗꯕꯅꯦ ꯀꯥꯏ꯫ ꯑꯗꯒꯤ ꯏꯕꯨꯡꯁꯤꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒ ꯆꯦꯟꯈꯤꯕ ꯂꯨꯍꯣꯡꯈꯤꯕꯁꯤꯁꯨꯀꯣ ꯏꯕꯨꯡꯁꯤꯅꯗꯤ ꯍꯥꯏ ꯑꯩ ꯍꯧꯖꯤꯛ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯌꯥꯝ ꯆꯥꯎꯅꯊꯣꯛꯄ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯌꯨꯝꯁꯦ ꯈꯔ ꯂꯩꯔꯒ ꯄꯥꯟꯁꯤꯅ ꯍꯥꯏꯕꯁꯤꯗꯅꯦꯀꯣ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯈꯥꯡꯉ ꯌꯥꯗꯕ꯫ ꯃꯣꯏꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯇꯝꯁꯦ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯤꯕ ꯆꯍꯤ ꯑꯣꯏ ꯍꯥꯏꯌꯦꯕꯀꯣ ꯃꯇꯝꯗ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯃꯌꯨꯝꯗ ꯂꯩꯍꯧꯁꯦ ꯌꯥꯗꯕ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯆꯦꯜꯂꯁꯤ ꯑꯗꯨꯝ ꯆꯦꯜꯂꯁꯦꯅ ꯍꯥꯏꯃꯟꯕꯩ ꯃꯥꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯅꯕꯅꯤꯅ ꯀꯣ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤꯕꯅꯤ ꯈꯟꯅꯕ ꯀꯥꯟꯗꯒ ꯄꯟꯕ ꯌꯥꯎꯋꯦ ꯍꯥꯏ ꯏꯕꯨꯡꯁꯤꯅꯀꯣ ꯅꯪꯅ ꯆꯦꯜꯂꯁꯤ ꯍꯥꯏꯕꯒꯤ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯥ ꯅꯠꯇ꯭ꯔꯗꯤꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯀꯥꯏꯅꯀꯣ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯇꯁꯦꯡꯅ ꯁꯥꯎꯔꯒ ꯈꯠꯅꯕꯗ ꯄꯟꯅꯕꯁꯨ ꯌꯥꯎꯏ ꯍꯥꯏ꯫ ꯑꯗꯨꯒ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯍꯣꯏ ꯁꯅꯥ ꯂꯨꯄꯥꯃꯛ ꯌꯥꯝꯅ ꯑꯇꯥꯡ ꯄꯣꯠꯁꯦ ꯁꯥꯗ꯭ꯔꯒꯁꯨ ꯃꯥꯁꯦ ꯐꯤꯔꯣꯟꯗ ꯑꯣꯏꯔో ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯅꯥꯟꯕ ꯁꯦꯠꯆꯕ ꯄꯥꯝꯕ ꯑꯅꯧꯕ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯝ ꯁꯦꯠꯆꯕ ꯄꯥꯝꯕꯅꯦ꯫ ꯇꯁꯦꯡꯅ ꯃꯥꯁꯦ khitang ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯗ ꯋꯥꯔꯤꯕꯁꯦ ꯀꯌꯥ ꯎꯍꯟꯅꯤꯡꯗꯕꯀꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯩ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕꯁꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯗꯣꯀꯣ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯕꯒꯤ ꯎꯠꯅꯤꯡꯉꯤꯔꯥ ꯄꯥꯏꯍꯟꯅꯤꯡꯉꯤꯔꯥ ꯍꯥꯏꯅꯕ ꯂꯩꯗꯅꯀꯣ ꯏꯁꯤꯡ ꯊꯟꯗꯕꯅ ꯃꯈꯣꯟ ꯊꯣꯛꯏ ꯂꯩꯇꯕ ꯃꯤꯅ ꯍꯦꯟꯅ ꯑꯔꯩꯕ ꯁꯥꯕ ꯍꯦꯜꯂꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯁꯦꯠꯊꯣꯛ ꯆꯥꯊꯣꯛꯄꯁꯦ ꯈꯔ ꯀꯜꯂꯦ꯫ ꯏꯕꯨꯡꯁꯤꯅ ꯉꯥꯡꯉꯤ ꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯁꯦꯠꯇ ꯌꯥꯗꯕꯗꯨ ꯈꯤꯇꯪ ꯁꯦꯠꯂꯨ ꯆꯥꯗ ꯌꯥꯗꯕꯗꯨ ꯈꯤꯇꯪ ꯆꯥꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯒ ꯂꯝꯕꯥ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯃꯌꯥꯝ ꯊꯣꯛꯄ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯒ ꯂꯝꯕꯥ ꯇꯧꯔꯒ ꯇꯧꯔꯤꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯤ ꯐꯤꯔꯣꯜꯗꯨꯅ
amuk sanadawna kaithokpa thamtokpa yaba posu natte nang phirol lei mayam siungu lei bo posingse pi magta pairi yengu aidi purisi ani shuna litrabani yengu kholu kan haije yebo haraga smo lawde ko mo be tasana da boy adigi nong phadok ibungna sawna nga kan hek tumina leibi sawdani chamcham haraga mane ta khuma age ta chatkibi naran leibra mi mangda ngawi dongna ko chalo haira mi mangda ikaije ipam da chatbada kari mina ko pamda chatbada ga se noknagi ni mina kari hainagi ni kainaga yam haije ba ma se adumaina sum yum se paminara lakpa kasida kamai toge dako ma se phone se dum me pajani da phone se ibung si suma su meli ko ma su adum sizinai adagi ibung si ginu pisi ju tumam da house ka de ping hak pai ba khot ba wa chung hai se ta seng na ba khot pa se tawidina sumaina ma su yengi boy ne khan bajani da adanga sai ibung si ginu pidi mandi hana thinagi ba mamanabi manaba singa do adum paw phonga na khotana da wajani da ibung sinadi aronba du khanguda ba ko ibung sigi nupi sinadi maga hana khangnaramba nupabu oiro adagi atopa nauna khangnarpa nupabu oiro mase nupa ama khaktadi oidrabja nupa ani humse adum message thanaraba haibase ahan base chak charambo karin changchage nungairiba kholiba adugumba ngaktani taseng koinaba khotpa nungsinabadi tawbaja natteba ko sumaina ibung sigi nupi sina khara paw hongnabada thaina ibung sigi nupi se mongonda pamja boy nungshija boy hade mongonda ngauja ba hai tare ne kyamu yamna ngauja ge nushige pamja ge haibadumadi ibung sina suma ayong di khangjaludre ado sisu ibung sina kona khangakpane ko wari se mayamna gyan tana ba han hapjalakpane ada sigi nupa siga ibung sigi magi nupi siga paukse phaunarabajani ada paukse phaunabasida moidi hanagi mamanggi nushibagi wari haitare ne sengna hairaga nang nushi adagi nang adumaya topla chenthoki bako nushinaba oiramaga na ade phongdokpa ngamna haudraga na nongoda phongdokpa ngam hautre nangna maga khangnaba hangre khotkre na moidi wari se dumaina khra dum message thana ba hawrabajani de message thana ba hobadagi ibungsina thabak mana chakhiba timing da di phone se dum pairaga pakhali sabagi type ta dum phone se painaraga wari sanadrasu wari ngangna draga su dum pairaga thambi ko bi tawe ibungsina magi thabak aruba mai khobai office taiga call torpuse adum waiting leba waiting le kana wari sanari no kholi no kan hangana magi thangna bagi ni pimja sinda moina phone se pai ni moina phone se wai bani adugi oiramgani na adum khumme ko ibung se mala su soi ba hai gadra adagi angang su ani surabani na adu yongna su ma se khanjalu daba chagi paisa gi man tha do adum tha khudingi paisa gi man tha sima dum saraga lerebani ne magi nupi mangna siguma lamchat chida chatkani haibsi maje thajabagi wangbadane ba ibung sina khaluri sina mana saiba man tha dumaina magi nupi si saramgani na yam phana khando obudo dumaina khando e adai nomodi moi namise kumai amdi thoi kumai yam sawba kumai dinate ada kari kumai no di ibung ma se kawr hab ada mamanabi myam chaksa nei hai moi da lake koirake luhongba thinba geno tawbudagi amta pundri khodri hai imanabi sing kai lakani khokani na ibung sigi ko nupi sina ibung sita hai te henjanga sna mi se mo se nganu ga thong dana khotana tawe ibung se ma se office ti di laudre buka laudra ga ma so sem sa ba khopdo to bia me mamana bi singla la ga mo se pulle ko pulle ibung se mai cha khra cha do ba de henjanga thong budo ango boi cha re hai ma se athom do nang da bagi ango ba khar sa ma di office le de mamana mi am do numi tu mo pul hawe ha ade pul hawa ga haure ko sinu misima ade phatna kuina tha ahum mari muki matung hai ta sai mama na wijing chakchana balak pa si matung tha ahum mari gi matung sida nongma nupang khakla em nupa sin le pa chapo mayam si angang ani si ke ai pasna yam hai yam drabada do palishing ani muki achapoti oram gata mala chapot makhan loin shure hai ko leiga la ga mo si sopa ka sida fammaga wari sanaram haibaka magi machanupi atombi se ibungji gi machanupi atombi se pammaga kholaga sapako chadana khotana leiramme adegi chaga lolaga
ꯃꯣꯏ ꯊꯛꯑ ꯈꯣꯠꯂꯒ ꯂꯩꯔꯝꯃꯦ ꯑꯗꯩ ꯃꯥꯁꯦ ꯏꯉꯛ ꯉꯛꯑꯦꯕꯀꯣ ꯃꯥꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄꯁꯤꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯄꯨꯔꯥ ꯃꯝꯃꯕꯗꯤ ꯅꯠꯇꯦ ꯅꯨꯃꯤꯠꯁꯦ ꯑꯗ ꯃꯥꯁꯦ ꯋꯥꯈꯜ ꯂꯥꯟꯅꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯏꯆꯝ ꯆꯝꯅ ꯃꯤ ꯀꯩꯅꯣꯗ ꯁꯣꯕꯥꯀꯥꯗꯨꯗ ꯐꯖꯅ ꯐꯝ ꯂꯩꯔꯝꯕꯗꯣ ꯀꯔꯤꯅꯣ ꯆꯤꯡꯅꯔꯨꯗꯣꯏꯁꯦ ꯃꯥꯁꯦ ꯍꯥꯏꯐꯦꯠ ꯃꯤ ꯑꯃ ꯂꯥꯛꯄꯩ ꯃꯥꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯅꯣꯛ ꯇꯧꯁꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯁꯜꯂꯦ ꯑꯗꯒꯤ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯣꯛꯂꯛꯑꯒ ꯃꯥꯅ ꯍꯥꯏꯁꯦ ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯅꯤꯀꯣ ꯃꯥꯁꯦ ꯊꯕꯛ ꯆꯠꯂꯨꯕꯗꯩ ꯆꯪꯉꯛꯄꯅꯦ ꯏꯃꯥꯟꯅꯕꯤꯅ ꯑꯝꯇ ꯆꯪꯒꯣ ꯑꯩꯈꯣꯏꯗ ꯆꯪꯒꯣ ꯈꯣꯠꯀꯣꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯃ ꯅꯃꯥꯟꯅꯕꯤ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣꯅ ꯍꯥꯏ ꯃꯥꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯑꯗꯨꯝ ꯃꯃꯤꯡ ꯃꯊꯥ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯈꯣꯠꯄꯗ ꯂꯣꯏ ꯈꯪꯉꯤꯅꯤꯗꯅꯀꯣ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯃꯃꯤꯡ ꯑꯃ ꯍꯥꯏꯔꯛꯑꯦꯕ ꯃꯃꯤꯡ ꯍꯥꯏꯔꯛꯄꯁꯦ ꯏꯕꯨꯡꯁꯤꯅ ꯃꯃꯤꯡꯁꯦ ꯈꯪꯉꯦꯕꯀꯣ ꯃꯃꯤꯡꯁꯤꯗꯤ ꯄꯜꯂꯛꯑꯔꯣꯏꯒꯦ ꯄꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯔꯒ ꯏꯕꯨꯡꯁꯤꯅ ꯈꯜꯂꯤꯕ ꯃꯃꯤꯡꯁꯤꯅ ꯑꯗꯨꯒꯤ ꯃꯤꯗꯣ ꯑꯣꯏꯖꯜꯂꯛ ꯑꯗꯨꯏ ꯅꯨꯄꯥꯔꯥ ꯍꯥꯏꯀꯣ ꯏꯁꯝ ꯁꯝꯅ ꯃꯣꯅꯤꯀꯥ ꯍꯥꯏꯔꯒꯦ ꯃꯣꯅꯤꯀꯥꯒꯤ ꯅꯨꯄꯥꯗꯨꯔꯥ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯅ ꯑꯗꯨꯒꯤ ꯃꯣꯅꯤꯀꯥꯗꯣ ꯅꯠꯇꯤꯌꯦ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯃꯣꯅꯤꯀꯥ ꯑꯅꯤ ꯁꯨꯏꯌꯦ ꯅꯪꯅ ꯍꯥꯏꯕ ꯃꯣꯅꯤꯀꯥꯗꯣ ꯅꯠꯇꯦ ꯑꯗꯨꯒꯤ ꯍꯥꯏꯔꯦ ꯑꯗꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅ ꯈꯣꯠꯅꯗꯅ ꯇꯧꯔꯦ ꯑꯗꯩ ꯌꯥꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯅꯨꯄꯥꯁꯦꯀꯣ ꯁꯤꯁꯤꯅ ꯏꯕꯨꯡꯁꯤꯗ ꯍꯥꯏꯁꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨꯒ ꯄꯨꯟꯁꯤ ꯈꯣꯠꯁꯤ ꯀꯥꯏ ꯏꯕꯨꯡꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯒꯁꯦ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯆꯠꯈ꯭ꯔꯦꯀꯣ ꯆꯠꯈꯤꯕꯗꯩ ꯅꯨꯃꯤꯠꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯕꯨꯡꯁꯤꯅ ꯍꯪꯉꯛꯑꯦ ꯍꯧꯖꯤꯛ ꯅꯨꯄꯥꯗꯣ ꯑꯗꯨꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯈꯣꯠꯂꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯖꯥꯠꯂ ꯑꯉꯥꯡ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯂꯩꯔꯝꯃꯤꯁꯤꯕꯣ ꯍꯥꯏ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯁ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯤ ꯈꯣꯠꯄꯅꯤ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯌꯥꯝ ꯐꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗ ꯃꯥꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯎꯗꯦ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤꯅꯤ ꯑꯗꯨꯅ ꯄꯩꯁꯥꯅꯒ ꯃꯌꯥꯝ ꯄꯥꯏꯕꯅꯤꯅ ꯑꯉꯥꯡꯁꯤ ꯌꯥꯝ ꯂꯨ ꯇꯧꯕꯅꯤ ꯅꯨꯄꯥ ꯑꯃ ꯄꯣꯛꯅꯕ ꯀꯟꯅ ꯍꯥꯏꯗꯤ ꯏꯁꯣꯔ ꯀꯩꯀꯥ ꯈꯣꯏꯔꯝꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕꯅꯤ ꯈꯣꯠꯂꯤꯕꯅꯤ ꯀꯥꯏꯅ ꯋꯥꯔꯤꯒ ꯁꯥꯏꯌꯦꯕꯀꯣ ꯌꯥꯝ ꯐꯕꯅꯤ ꯈꯣꯠꯄꯅꯤꯅ ꯏꯕꯨꯡꯁꯤꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯄꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯊꯦꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯁꯨ ꯂꯨꯅ ꯈꯟꯖꯜꯂꯨꯗꯕꯀꯣ ꯉꯁꯥꯏꯒꯤ ꯃꯥꯅ ꯈꯟꯖꯔꯤꯗꯣꯀꯣ ꯃꯇꯝꯗ ꯏꯆꯝ ꯆꯝꯅ ꯍꯧꯖꯤꯛꯇꯕꯨ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯗꯒꯤ ꯑꯁ ꯑꯩꯃꯨꯛ ꯄꯪꯕ ꯃꯤꯁꯦ ꯀꯥꯏꯅꯒ ꯈꯜꯂꯦ ꯍꯥꯏꯕꯀꯣ ꯏꯕꯨꯡꯁꯦ ꯂꯩꯔꯝꯃꯤꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯣꯀꯣ ꯏꯕꯨꯡꯁꯤꯅ ꯈꯟꯖꯔꯤꯁꯦ ꯑꯁ ꯁꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯣꯀꯣ ꯅꯨꯡꯇꯤꯒꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯇꯤꯐꯤꯟ ꯍꯥꯞꯄ ꯈꯣꯠꯄꯗ ꯑꯗꯩ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯀꯌꯥꯝ ꯆꯥꯅꯤꯡꯕꯗꯣ ꯐꯅ ꯀꯨꯏꯅꯗꯤ ꯆꯠꯂꯅꯤ ꯀꯥꯏꯅꯒ ꯃꯊꯪ ꯃꯣꯏꯗ ꯑꯗꯨꯒꯤ ꯃꯤꯅꯣꯛꯇ ꯑꯣꯏꯅ ꯅꯣꯛꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯦꯈꯔ ꯑꯗꯨꯝꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯑꯁꯣꯝ ꯅꯥꯀꯟꯗꯅꯀꯣ ꯍꯥꯏꯗꯤ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒ ꯑꯗꯨꯒ ꯏꯕꯨꯡꯁꯤꯗꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯦ ꯍꯥꯏꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯀꯦ ꯑꯗ ꯀꯩꯅꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯈꯣꯠꯁꯤ ꯏꯟꯁꯥꯡꯗꯣ ꯑꯩ ꯄꯨꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯀꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏꯗꯤ ꯄ꯭ꯂꯥꯟꯗꯣ ꯍꯣꯠꯂꯤꯖꯥ ꯑꯣꯏꯔꯦ 이봉식이 누피주가 ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒ ꯉꯁꯥꯏ ꯌꯨꯝꯗ ꯆꯪꯉꯛꯑꯒꯗꯤ ꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯀꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯥꯟꯅꯕ ꯀꯣꯛ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯤꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯥꯟꯅꯕ ꯀꯣꯛ ꯑꯃ ꯂꯩꯌꯦꯕ ꯃꯣꯏꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯔꯣꯟ ꯃꯔꯤ ꯂꯩꯅꯔꯒꯗꯤ ꯀꯣ ꯃꯌꯥꯝꯅ ꯈꯪꯒꯅꯤ ꯐꯥꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯀꯣ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯇꯤꯟꯅꯍꯜꯂꯒꯗꯤ ꯃꯌꯥꯝꯅ ꯃꯣꯏꯗ ꯋꯥꯈꯜ ꯂꯥꯟꯅ ꯎꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤꯁꯤꯒꯤ ꯀꯣꯛꯁꯦ ꯃꯣꯏꯗ ꯌꯥꯝꯅ ꯆꯨꯁꯟꯈꯤꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕꯁꯤ ꯌꯥꯎꯋꯦꯕ ꯃꯣꯏꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯕ ꯅꯨꯄꯥ ꯈꯪꯗꯕ ꯈꯔ ꯄꯪꯕꯅꯗꯤ ꯑꯗꯨꯝ ꯌꯥꯈꯤꯕ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯕ ꯁꯨꯈꯪ ꯈꯪꯗꯕ ꯀꯥꯡꯕꯨꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤ ꯈꯜꯂ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯏꯕꯨꯡꯁꯤꯁꯨ ꯅꯨꯄꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯀꯣ ꯍꯦꯟꯖꯥꯡ ꯄꯨꯔ ꯂꯥꯛꯀꯦ ꯀꯩꯅꯣꯝ ꯆꯥꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗꯨꯗ ꯃꯥꯁꯦ ꯆꯤꯜꯍꯥꯏ ꯃꯥꯟꯕ ꯍꯥꯏꯔꯗꯤ ꯃꯣꯏꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯄꯨꯜꯂꯤꯕ ꯇꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯅꯣꯡꯃ ꯄꯨꯟꯁꯤ ꯕꯥꯏ ꯈꯣꯠꯁꯤ ꯍꯥꯏꯅꯔꯒ ꯄꯨꯟꯗꯕꯁꯨ ꯃꯌꯥꯝ ꯑꯃꯅꯤꯗꯣ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯃꯣꯏꯁꯦ ꯂꯤꯂꯥ ꯂꯩ ꯍꯥꯏꯕꯀꯣ ꯑꯗꯣ ꯂꯤꯂꯥ ꯂꯩꯕꯁꯤꯗ ꯉꯁꯥꯏꯒꯤ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯗꯤ ꯂꯤꯂꯥ ꯂꯩ ꯅꯨꯄꯥꯗꯨꯗ ꯂꯥꯛꯑꯣ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯂꯥꯛꯑꯣ ꯂꯤꯂꯥ ꯂꯩ ꯑꯗꯨꯒ ꯆꯥꯟꯁ ꯌꯦꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯎꯅꯕ ꯌꯥꯕꯒꯤ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯃ ꯌꯦꯡꯉꯛꯄ ꯑꯗꯩ ꯏꯕꯨꯡꯗꯨꯅꯗꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯗꯣ ꯑꯗꯩ ꯐꯣꯟ ꯇꯧꯁꯜꯂꯦ ꯑꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯀꯔꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯇꯥꯏꯃꯤꯡꯗꯣ ꯃꯥꯗꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤ ꯍꯥꯏꯕ ꯑꯩ ꯑꯣꯐꯤꯁꯇ ꯂꯩꯔꯤ ꯑꯩꯅ ꯍꯜꯂꯛꯄꯗꯤ ꯊꯦꯡꯗꯣꯏ ꯃꯥꯜꯂꯦ ꯈꯣꯠꯇꯧ ꯃꯥꯜꯂꯦ ꯑꯗꯩ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯒꯦ ꯑꯗꯩ ꯍꯦꯟꯖꯥꯡ ꯀꯩꯀꯥ ꯁꯦꯝꯃꯝꯃꯒꯦ ꯈꯣꯠꯂꯝꯃꯒꯦ ꯑꯗꯨꯒ ꯐꯖꯅ ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ ꯈꯣꯠꯂꯁꯦ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯤꯇꯪ ꯀꯣꯝꯕꯒꯤ ꯑꯗꯨꯝ ꯅꯨꯡꯁꯥ ꯎꯅꯅꯤꯡꯕꯒꯤ ꯈꯣꯠꯄꯒꯤ ꯇꯧꯕꯅꯤ ꯁꯤ ꯌꯥꯝ ꯄꯨꯅꯤꯡꯉꯦ ꯁꯤꯁꯦ ꯀꯥꯏꯅꯒ ꯃꯥꯅ ꯍꯥꯏꯔꯒ ꯏꯕꯨꯡꯁꯤꯁꯨ ꯍꯣꯏꯅ ꯌꯥꯔꯦꯀꯣ ꯏꯕꯨꯡꯁꯤ ꯕꯤꯠꯀ ꯊꯤ ꯂꯩ ꯍꯥꯏꯗꯤ ꯅꯨꯄꯥꯅꯤꯀꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯕꯦꯛ ꯃꯆꯥ ꯑꯅꯤ ꯑꯍꯨꯝꯒ ꯄꯥꯏꯔꯗꯤ ꯀꯥꯏꯅ ꯈꯟꯖꯩ ꯃꯥꯁꯦ ꯃꯨꯠꯁꯦ ꯅꯨꯡꯉꯥꯏ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯦꯕꯀꯣ ꯏꯕꯨꯡꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯀꯣꯜ ꯇꯧꯔ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯄꯥꯏꯈꯠꯂꯦ ꯄꯥꯏꯈꯠꯂꯒ ꯃꯥꯅ ꯅꯍꯥꯟꯒꯤꯀꯣ
Monica ginu pa do lakani hai adma laage hensang napi do mampura age hensang sa nung do pura age de tilau se nung kai ka nang sem kot na khatar imung ga khan na halamo adegi nangi firon chakai le do iman ikai tau no khon ka ma se wa chi khara hai re bako hai phone thamgre thamgre kan sida maso office ta gi ngan na kumning mi do ko handi mi ma lak thau le ga in office dum pham tok ba se pham bang ngam da bai ta ne adu gi nimit ta ma se hala pakan sida ibung jing pi se ma se kera me hai ke ban hekta heavy in occasion man to phiron da or sumana country hai ko dark green machu da ma se sut tawe phane ka phi ga sut pasan taw do altar ga mai mi ti am ke da bi da kani ma wono bi ki tap da leiram do ibung sigini pi se ke ba ko pa diam pam ja bane ba duga yum da leiba matam da di dumaina nana ke na leb se leite ba na mi se ke ram me hai ba ko ibung sina khalu jina lila ju leibani na mai se horen lila yeng ba chatning bagi Hostegi pironje sesela lei oiram ni ning dawaram ju oir e lila da fast ho ju oibani na na ma se khalle ga sona ka semna khotna semna sa da lei re ko mi ju la anga lei ma bani moi de sa de irang tong na ri boire ibung ni prak man ni prak champut ni ma kai khang ni ma tam da sumai tor ma se pulle nupa se ma se mathan da lak te ba mama na ba amma ga la e mayang kange lakmi nei nupa lu mayang kang ga dum shawa saga dum pasana chawa mi male khida ka se dum pasana challe thakpada thakta na khotna cha da nuai le ko adegi police na magi ka sida hai ta ne ka khogi phamung ka le re phamung ka na ta mathang tv ka da le soba ka nam tong ha le ba tv ka soba ka se pun da mo se mi su yam da bi ka kitang angang ga pi ngai ka kitang marang kai ba do adu he bajani da sum the cha ran khot na ko mai ni pi se na angang ani si ga tor ga lila yeng bom da phak tharu re de mora tharum hai ong chang lak pi khoslak pi je tawe ade angang si asa pot cha ga lila yeng bodong ang tang di puthok pi hai bajani da de ni mi si do kamai taw ge da ibung jing ni pi na ne ko masa se mingon da sin na thok ne ba mana moi da gi kwa khar sa gan bi mate majing thokpim le hai mi anga dum chen bi bo phata mi din ta bo kwa khar sa jar ga dum thaba ga inkhang ga kom jar ga anga ga mi anga ga ko shen che bi nu shi ba gi shen bi ba do ka man anga shin na thok zain da kwa lei bra cha po lei bra di khang de anga jing ak te yi mi non mane prak free pam ba do pun ba hai ba ji mak ta bu hidak thak pa hai ba ji mak ta bu wai di makan sana bari na din le len na thak adum matam se hau ki ba khangau de na gos de gi ibung ji gi pi na ma se lila yang ba thoge hai ma se thokre ba ko le yang ba thoge hai ga ma di thokre da moi ohum je sung pul hore apul ga minute kaya muk no pungai muk lo kai no di ibung ji ma se ba di pu hau dre hai ma ba oi hau da ba do ada hau ji ki no pa se ko nupa sina ibung sida hai nogi washroom je kodom lei yen asona kan sangoi na kan asona kan lei bani ne ibung sida ta hoji mya yang kang nupa se ibung ji ga moi se pham da na khot na de chur ku ching na khot na wa thiwa je khra jung gang na ba khra jung ga rom jan hoji nupa thogla ma chat khre thokre ba ka de washroom da wal la tura du khang man te na ka changang tre ada nimi sida ibung sina ching na gi ba se amagi nupi ma na thokra ga phalang ju changak te ko pugyam phatabagi wadina te tawri ba thabak tuna mobani se aronba lichat chatlam ga taba mal hai phatabli se mani pi se la yengbom da chakina hai se tawsana ba mal hai ba ko ado phana ko ina changam tre ko phana ko ina changam tre su khan khal de kamaina ju khan de amana lila yang chakre amana wasum changi bani mobani ga aronba lichat tu di matam de ibung du na khang ban nat tabani na ko ade phana ko ina le ga chang e chang pa ikoi de na amu kui den hai se minute che khoi minute tara muki matung la kaina maina le kan sida ibung ji ni pi jeng changak pane ba changa ni pi se ma se chaksang lom da dum changre sumaina mo se pun ba ya ba pul ga lila se yeng da boy tor ga lila ga do hadi makok te na kadai no maning na kadai no gamen ta ba na trena moi chalage har ga chakra ibung ji ngar bani na ko changa aga ma su dum po thare nonga la ga di office ta ba ya da bani na ko te angang ju pusan bi reng sai gi moi gi mate ma jing thok pu na taroga changa ga po thare de nonga la kan ta thabeng ka kai ka loi lo shen bolo kan sida ngang ma li lain ko tholak ten hai ba hai tare ne a hojiki mate ma sina wari shana ba ma sum ta ngang tholak ni ha thol ni ke daroge khot lage na ha
ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯃꯤ ꯆꯥꯛ ꯆꯥꯅ ꯂꯩ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯇꯟꯁꯨ ꯇꯟꯗꯅ ꯑꯩꯁꯦ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤ ꯈꯣꯠꯇ꯭ꯔꯕꯅꯤꯅ ꯈꯨꯝꯕ ꯏꯕꯨꯡꯁꯤꯅ ꯏꯃꯨꯡꯗꯒꯤ ꯇꯥꯕ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯃꯄꯥꯟꯗꯒꯤ ꯈꯨꯝꯕ ꯑꯗꯨꯒ ꯏꯕꯨꯡꯁꯤꯅ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯅꯪꯕꯨ ꯉꯥꯡꯅꯤ ꯂꯥꯌꯦꯡꯕ ꯊꯣꯛꯀꯅꯤ ꯊꯣꯛꯈꯤꯗꯥꯏꯅꯦ ꯊꯣꯛꯎꯗ꯭ꯔꯕ ꯁꯤꯅꯦꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯦ ꯊꯣꯛꯎꯏꯌꯦ ꯑꯩ ꯑꯗ ꯃꯣꯏꯗꯣ ꯀꯔꯥꯏꯗ ꯂꯩꯒꯦ ꯈꯪꯗꯗꯅ ꯏꯆꯦ ꯍꯣꯏꯗꯣ ꯀꯔꯥꯏ ꯂꯩꯒꯦ ꯈꯪꯗꯗꯅ ꯑꯩ ꯑꯗꯨꯝ ꯆꯪꯉꯛꯑꯕꯅꯤ ꯅꯥꯀꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯐꯝꯃ ꯌꯦꯡꯉꯝꯃꯒ ꯈꯣꯠꯂꯝꯃꯒ ꯀꯥꯏꯅ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗꯀꯣ ꯏꯃꯨꯡꯗꯨꯗ ꯈꯔ ꯁꯤꯡꯕ ꯑꯣꯏꯔꯝꯃꯕꯀꯣ ꯃꯥꯅ ꯇꯥꯈꯠꯇꯅ ꯍꯪꯉꯦ ꯂꯤꯂꯥꯒꯤ ꯄꯥꯔꯇꯤꯗꯣ ꯀꯅꯥꯅꯣ ꯀꯗꯥꯏ ꯃꯇꯥꯡꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯀꯥꯏꯅꯒ ꯇꯥꯈꯠꯇꯅ ꯍꯪꯉꯒꯗꯤ ꯃꯥꯁꯨ ꯈꯪꯉꯝꯕ ꯌꯥꯏꯀꯣ ꯍꯨꯔꯥꯟꯕꯗꯣ ꯑꯗꯩ ꯏꯕꯨꯡꯁꯤꯁꯨ ꯂꯤꯂꯥꯗꯣ ꯌꯦꯡꯕ ꯅꯠꯇꯦꯗꯀꯣ ꯉꯥꯎꯔꯤ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯣꯏ ꯎꯕꯣꯏ ꯇꯧꯕꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯗꯣꯀꯣ ꯑꯗꯩ ꯃꯥꯁꯦ ꯈꯟꯗꯕꯤꯗ ꯑꯗꯨꯝ ꯑꯣꯐꯤꯁꯁꯦ ꯆꯠꯂꯦꯗꯅꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯁꯦꯡꯅꯅꯦ ꯏꯀꯥꯏꯕ ꯋꯥꯗꯤ ꯋꯥꯅꯦꯁꯦ ꯑꯩꯈꯣꯏ ꯇꯨꯝꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯃꯇꯩ ꯃꯅꯥꯎ ꯇꯨꯝꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯒ ꯇꯨꯝꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯁꯦ ꯍꯥꯟꯅꯗꯤ ꯐꯨꯔꯤꯠ ꯑꯃ ꯀꯩ ꯑꯃ ꯑꯗꯨꯝ ꯂꯤꯠꯂꯒ ꯇꯨꯝꯃꯦꯕꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯅꯤ ꯇꯨꯝꯅꯔꯤꯁꯦ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯒ ꯏꯕꯨꯡꯁꯤꯒ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒ ꯇꯨꯝꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯃꯥꯅ ꯇꯨꯝꯕꯗ ꯐꯨꯔꯤꯠꯁꯦ ꯂꯤꯠꯇꯕꯤ ꯍꯦꯛꯇ ꯍꯪꯉꯦ ꯃꯄꯨꯔꯣꯏꯕ ꯃꯣꯏꯅ ꯀꯩꯅꯣ ꯅꯪꯅ ꯐꯨꯔꯤꯠꯀ ꯂꯧꯊꯣꯛꯑꯒ ꯇꯨꯝꯃꯤꯗꯅ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯜꯂ ꯇꯨꯝꯕꯗꯅ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯅ ꯇꯨꯝꯕꯁꯦ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔോ ꯐꯠꯇꯦ ꯇꯧꯍꯣꯏꯗꯦ ꯀꯥꯏꯅ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯩ ꯍꯨꯃꯥꯡ ꯁꯧ ꯇꯧꯔꯤꯅꯤ ꯈꯣꯠꯇꯧꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯥꯁꯦ ꯀꯣꯟꯅ ꯁꯨꯝ ꯆꯤꯡꯅꯔꯛꯄꯅꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯦꯡꯉꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯄꯥꯏꯔꯒ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯃꯒ ꯇꯧꯕ ꯑꯣꯏꯔꯣ ꯑꯃꯃꯨꯛꯇ ꯇꯧꯕ ꯑꯣꯏꯔꯣ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯊꯕꯛ ꯉꯥꯛꯇꯅꯤꯗꯣꯀꯣ ꯑꯗꯣ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯇꯣ ꯁꯨꯝ ꯆꯥꯟꯁ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯌꯦꯡꯖꯔꯕꯖꯥꯠꯅꯤꯀꯣ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯏꯕꯨꯡꯁꯤꯗꯤ ꯁꯨꯝ ꯈꯪꯗꯕ ꯃꯥꯗꯤ ꯀꯃꯥꯏꯅꯁꯨ ꯈꯪꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯀꯣ 9:30 ꯃꯥꯄꯟ ꯅꯪꯅꯕ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3:30 4ꯗ ꯍꯜꯂꯛꯄꯅꯤ나 ꯑꯗꯨꯒꯤ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯀꯣ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡ ꯈꯛꯇꯅꯤ ꯂꯩꯕ ꯑꯗꯨꯒꯤ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯀꯩꯗꯧꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯀꯔꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯍꯦꯛ ꯇꯧꯕꯗ ꯑꯩ ꯁꯦꯜ ꯇꯥꯜꯂꯤꯅꯤ ꯑꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤꯅꯤꯅ ꯍꯥꯏꯕ ꯑꯗꯩ ꯍꯜꯂꯛꯑꯦ ꯏꯕꯨꯡꯁꯤꯁꯨ ꯋꯥꯔꯕꯅꯤꯅ ꯇꯨꯝꯃꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯅꯥꯏꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯗꯩ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯀꯣꯏꯕꯅꯤꯅ ꯀꯣꯛꯀꯤ ꯃꯟꯊꯥꯁꯦ ꯃꯥꯁꯦ ꯀꯣ ꯇꯦꯟꯁꯟꯁꯨ ꯈꯔ ꯂꯩꯕ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟꯁꯦ ꯀꯌꯥ ꯁꯤꯕ ꯐꯪꯖꯗꯦꯕꯀꯣ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯁꯥꯕꯤꯕꯁꯨ ꯉꯝꯗꯦ ꯑꯗꯒꯤ ꯅꯨꯄꯤ ꯃꯁꯥꯁꯤꯅꯁꯨ ꯁꯥꯖꯕ ꯉꯝꯗꯦ ꯁꯦꯜꯗꯣ ꯆꯥꯎꯅ ꯊꯣꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯁꯦꯜ ꯆꯥꯎꯅ ꯊꯣꯛꯄ ꯉꯝꯗꯕꯤ ꯃꯥꯅ ꯁꯅꯥꯒꯤ ꯂꯤꯛꯀ ꯁꯤꯗꯅ ꯑꯗꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯀ ꯁꯤꯒꯠꯂꯛꯄꯁꯤꯗꯀꯣ ꯃꯥꯁꯦ ꯉꯛꯑꯦꯕꯀꯣ ꯃꯥ ꯍꯪꯉꯦ ꯀꯗꯥꯏꯗꯩꯅꯣ ꯅꯪꯅ ꯁꯅꯥꯒꯤ ꯂꯤꯛꯀ ꯁꯤꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯗꯣ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯀꯣꯇꯦꯛ ꯁꯤꯕꯅꯤꯅ ꯏꯔꯨꯖꯕ ꯀꯩꯀꯥꯗ ꯑꯗꯨꯝ ꯕꯥꯠꯔꯨꯝꯗꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯂꯪꯊꯣꯛ ꯊꯝꯕ ꯑꯗꯨꯒ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯁꯤꯔꯀꯥꯟꯗꯅ ꯂꯤꯛꯇꯨ ꯁꯨꯡꯂꯧ ꯂꯧꯊꯣꯛꯇ꯭ꯔꯦꯗꯅꯀꯣ ꯂꯧꯊꯣꯛꯇꯕꯅꯤꯅ ꯑꯗꯩ ꯑꯩꯈꯣꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯇꯣꯝꯕꯤꯁꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯃꯒ ꯂꯤꯛꯀꯨꯝꯕ ꯍꯥꯏꯅ ꯆꯤꯡ ꯈꯣꯠꯇꯅ ꯁꯥꯟꯅꯩ ꯂꯤꯛꯅꯤ ꯁꯅꯥꯏ ꯂꯤꯛꯅꯤ ꯇꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯗ ꯈꯪꯕꯅꯦꯕꯀꯣ ꯏꯕꯨꯡꯁꯤꯅ ꯈꯪꯉꯤꯁꯦ ꯑꯗ ꯍꯪꯕꯅꯦꯕ ꯃꯥꯁꯨ ꯑꯗ ꯍꯪꯕꯗ ꯃꯄꯥꯝꯂꯣꯝꯗꯒꯤꯅꯤ ꯃꯄꯥꯟꯂꯣꯝꯒꯤ ꯃꯣꯏ ꯃꯔꯨꯞ ꯐꯪꯉꯦꯅ ꯈꯨꯗꯣꯞꯁꯤꯗꯤ ꯃꯄꯥꯟꯂꯣꯝꯒꯤ ꯃꯤꯅ ꯁꯥꯕꯤꯔꯛꯄꯅꯤ ꯑꯗ ꯂꯤꯛꯇꯨꯅ ꯃꯣꯏ ꯃꯃꯥꯒꯤꯅꯤ ꯃꯥꯅ ꯃꯇꯝ ꯈꯔ ꯁꯤꯟꯅꯒꯦ ꯂꯤꯛꯇꯣ ꯀꯣꯇꯦꯛꯇ ꯁꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯑꯗꯨꯒꯤ ꯂꯧꯔꯤꯅꯤ ꯁꯤꯅꯤ ꯑꯗ ꯏꯕꯨꯡꯁꯤꯅ ꯃꯔꯨꯞ ꯐꯥꯎꯋꯦ ꯍꯥꯏꯕ ꯊꯥꯖꯕ ꯑꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯅꯕ ꯉꯥꯛꯇꯅꯤ ꯑꯗ ꯃꯔꯨꯞ ꯐꯪꯉ ꯁꯥꯕꯅꯤ ꯈꯣꯠꯄꯅꯤ ꯃꯣꯏ ꯃꯕꯨꯡꯁꯤꯡ ꯍꯥꯏꯗꯤ ꯃꯕꯨꯡ ꯃꯅꯝꯃ ꯀꯩꯀꯥꯅꯒ ꯎꯔꯒ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯅꯤ ꯄꯥꯈꯠꯇꯅ ꯃꯣꯏ ꯊꯩꯗꯣꯔꯛꯄꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗ ꯃꯥꯁꯦ ꯊꯥꯖꯔꯦꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯂꯤꯛꯁꯤꯒ ꯈꯨꯗꯣꯞꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯩꯁꯦ ꯀꯔꯕꯥꯔꯁꯦ ꯈꯔ ꯆꯥꯎꯊꯣꯛꯅꯕ ꯇꯧꯗꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯔꯣꯏ ꯀꯥꯏꯅ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯣꯗꯤ ꯍꯥꯏꯕꯖꯥꯠꯅꯤ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯀꯣ ꯃꯥꯅ ꯇꯧꯔꯤ ꯃꯥꯁꯦ ꯐꯤꯒꯤ ꯀꯔꯕꯥꯔ ꯀꯩꯀꯥ ꯇꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯕꯖꯥꯔꯗꯩ ꯂꯧꯔꯒ ꯑꯗꯨꯋꯥꯏꯗ ꯍꯥꯏꯐꯦꯠ ꯌꯣꯟꯕ ꯑꯗꯩ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝꯗꯅ ꯑꯗꯨꯝ ꯁꯣꯠꯅꯔꯁꯨ ꯄꯩꯁꯥ ꯑꯃꯨꯛ ꯄꯤꯁꯜꯂꯒ ꯁꯦꯟꯗꯣꯡ ꯈꯔ ꯆꯥꯔꯒ ꯃꯥꯅ ꯕꯖꯥꯔꯒꯤ ꯂꯂꯣꯟꯕꯤꯗ ꯑꯗꯨꯝ ꯄꯤꯈꯠꯄ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯌꯦ ꯑꯗꯩ ꯐꯅꯦꯛ ꯑꯣꯏꯔꯁꯨ ꯁꯤꯗꯩ ꯄꯨꯈꯠꯄ ꯈꯣꯠꯀꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯑꯗ ꯑꯩ ꯀꯔꯕꯥꯔꯁꯦ ꯈꯔ ꯆꯥꯎꯊꯣꯛꯇꯗꯤ ꯌꯥꯔꯔꯣꯏ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯁꯤꯅꯤꯗ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯌꯥꯝ ꯈꯠꯅꯩ ꯍꯥꯏꯌꯦ ꯏꯕꯨꯡꯁꯤꯒ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ
ꯑꯗꯣ ꯅꯪꯒꯤꯗꯣ ꯂꯤꯛꯇꯨꯗꯤ ꯅꯣꯏꯅ ꯑꯄꯥꯝꯒꯤꯅꯤ ꯍꯥꯏꯔꯦ ꯂꯩꯔꯀꯥꯟꯗ ꯍꯜꯂꯁꯨ ꯌꯥꯏ ꯐꯔꯁꯨ ꯐꯠꯇꯁꯨ ꯅꯃꯥꯒꯤꯅꯤ ꯑꯗꯨ ꯊꯝꯃꯒ ꯁꯤꯖꯤꯟꯅꯔꯣꯅ ꯍꯥꯏꯕ ꯑꯗꯣ ꯋꯥꯉꯥꯡꯁꯦ ꯅꯍꯥꯟꯒꯩ ꯈꯨꯝꯗꯕ ꯋꯥꯉꯥꯡꯗ ꯅꯪꯕꯨ ꯅꯨꯄꯥꯅꯤꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯅ ꯉꯁꯤꯐꯥꯎꯗ ꯀꯩꯗꯧꯕꯤ ꯈꯣꯠꯄꯤ ꯀꯥꯏ ꯍꯥꯏꯗꯤ ꯏꯅꯥꯁꯤꯗ ꯁꯅꯥ ꯃꯇꯠ ꯑꯝꯇ ꯁꯤꯍꯟꯕ ꯅꯨꯄꯥ ꯅꯠꯇꯦ ꯈꯣꯠꯇꯦ ꯏꯄꯥꯝꯗꯒꯤ ꯇꯧꯔ ꯁꯤꯕꯅꯤ ꯈꯣꯠꯄꯅꯤ ꯑꯩꯅ ꯉꯁꯤꯐꯥꯎ ꯅꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯒ꯭ꯔꯦ ꯈꯣꯠꯄꯤꯒ꯭ꯔꯦ ꯋꯥꯉꯥꯡꯁꯦ ꯌꯥꯝ ꯍꯥꯎꯇꯅ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯗꯔꯀꯥꯔ ꯇꯥꯗꯦꯒꯤ ꯇꯥꯏꯞꯇ ꯉꯥꯡꯕꯗꯣ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯏꯕꯨꯡꯁꯦ ꯃꯄꯨꯔꯣꯏꯕꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯏꯊꯛꯇ ꯏꯔꯥꯡꯗ ꯃꯥꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯔꯛꯄ ꯁꯦꯜ ꯈꯔ ꯊꯥꯗꯔꯛꯄ ꯅꯨꯄꯥꯗꯣ ꯑꯗ ꯉꯥꯎ ꯂꯩꯔꯕꯅꯦꯕ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅꯀꯣ ꯃꯥꯅ ꯄꯦꯟꯖꯗꯕꯁꯦ ꯍꯣꯏ ꯐꯔꯦ ꯃꯥ ꯏꯃꯨꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯥ ꯁꯦꯜ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅꯀꯣ ꯍꯥꯏꯗꯤ ꯏꯕꯨꯡ ꯃꯁꯥꯃꯛꯁꯤꯅ ꯊꯕꯛꯁꯨ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯅ ꯉꯜꯂꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯄꯤꯖꯅꯕ ꯃꯤꯒꯤꯗ ꯄꯤꯖꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯆꯥꯛꯁꯦ ꯀꯨꯀꯔꯁꯤꯗ ꯀꯥꯝꯃꯒ ꯏꯆꯥ ꯑꯂꯨꯗ ꯑꯣꯏꯔꯁꯨ ꯌꯦꯔꯨꯝꯗ ꯑꯣꯏꯔꯁꯨ ꯉꯥꯜꯂꯒ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯅ ꯍꯣꯠꯅꯕꯤꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤꯅ ꯀꯣꯟꯅꯒ ꯊꯣꯡꯉꯒ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝꯒꯤꯗꯤ ꯃꯥꯅ ꯀꯨꯀꯔꯗ ꯑꯗꯨꯝ ꯀꯥꯝꯃꯒ ꯊꯣꯡꯖꯩꯕ ꯑꯗꯩ ꯃꯆꯥ ꯂꯥꯏꯔꯤꯛ ꯑꯣꯐꯤꯁ ꯍꯜꯂꯛꯑꯅꯤ ꯐꯅ ꯃꯊꯥ ꯁꯥꯔꯁꯨ ꯃꯆꯥꯁꯤꯡꯗꯣ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯉꯦꯅ ꯂꯩꯈ꯭ꯔꯅꯤ ꯃꯆꯥꯁꯤꯡꯁꯦ ꯃꯅꯥꯛꯁꯤꯗ ꯂꯥꯏꯔꯤꯛꯇꯣ ꯄꯥꯍꯟꯗꯣꯏꯅꯤ ꯍꯣꯝꯋꯥꯔꯛ ꯇꯧꯍꯟꯗꯣꯏꯅꯤ ꯅꯨꯡꯊꯤꯟꯗꯕꯨꯗꯤ ꯇ꯭यूꯁꯟ ꯆꯠꯆꯕ ꯑꯗꯨꯒ ꯃꯥꯅ ꯐꯣꯟ ꯃꯦꯠꯂꯒ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯆꯥꯁꯤꯡꯁꯦ ꯆꯥꯎꯅ ꯌꯦꯡꯉꯒ ꯂꯩꯖꯕꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯗꯤ ꯃꯥꯏ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯉꯤꯅꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯋꯥꯔꯤ ꯈꯔ ꯁꯥꯟꯅ ꯑꯗꯩ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯊꯤꯅ ꯈꯟꯅꯔꯦꯀꯣ ꯄꯩꯁా ꯄꯤꯌꯨ ꯌꯥꯗꯕꯗꯤ ꯑꯗꯨ ꯃꯔꯝꯗꯒꯤ ꯄꯤꯁꯨ ꯄꯤꯈꯤꯗꯦ ꯂꯩꯁꯨ ꯂꯩꯇꯕꯅꯤꯅ ꯊꯥꯒꯤ ꯐꯪꯉꯛꯄꯗꯨꯗꯤ ꯃꯈꯨꯟꯗ ꯆꯪꯈ꯭ꯔꯦ ꯕꯦꯡꯒꯤ ꯐꯤꯌꯣ ꯁ꯭ꯀꯨꯜꯒꯤ ꯐꯤꯌꯣ ꯑꯗꯩ ꯃꯔꯨꯞ ꯊꯥꯡꯕꯣ ꯀꯣꯟꯅꯗꯕ ꯃꯥꯁꯨ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣꯗꯤ ꯈꯪꯗꯦ ꯃꯥꯁꯦ ꯐꯤꯒꯗꯤ ꯃꯌꯥꯝ ꯄꯨꯊꯔꯛꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯗꯤ ꯐꯤꯁꯦ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤꯒꯤ ꯀꯔꯕꯥꯔꯒꯤ ꯅꯃꯥꯁꯤꯗ ꯅꯨꯄꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯎꯅꯗꯅ ꯈꯣꯠꯇꯅ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯕ ꯖꯥꯠꯅꯤꯗ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯒ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯃꯧ ꯅꯨꯄꯤ ꯑꯃꯒ ꯃꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯕꯗꯨ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯅꯩꯗꯨꯕꯣ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯀꯦꯅꯕꯨ ꯃꯣꯏ ꯅꯨꯡꯁꯤꯅꯔꯤ ꯅꯠꯇ꯭ꯔꯕ ꯑꯃꯁꯨ ꯃꯇꯨ ꯃꯆꯥ ꯀꯥꯎꯔꯦ ꯑꯃꯁꯨ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯀꯥꯎꯔꯒ ꯆꯠꯂꯤꯗꯣ ꯃꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯗꯤ ꯑꯐꯕ ꯅꯠꯇꯦꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯒ ꯂꯥꯛꯄꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯍꯥꯏ ꯃꯄꯨꯒꯤ ꯅꯣꯡꯃ ꯃꯣꯏꯁꯦ ꯐꯥꯔꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯐꯥꯔꯒ ꯀꯧꯔꯛꯑꯦ ꯌꯥꯆꯪꯉꯦ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯏꯕꯨꯡꯁꯤꯒꯤ ꯐꯣꯟꯁꯤꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯅ ꯀꯣꯜ ꯇꯧꯔꯒ ꯏꯕꯨꯡꯁꯤꯒꯤ ꯃꯤꯡ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯛꯄꯗ ꯅꯪ ꯂꯥꯛꯑꯣ ꯈꯣꯠ ꯃꯣꯏꯁꯦ ꯍꯣꯇꯦꯜꯗꯒꯤ ꯐꯥꯕ ꯖꯥꯠꯅꯤꯗ ꯍꯣꯇꯦꯜꯗꯒꯤ ꯐꯥꯔꯒ ꯆꯠꯂꯦ ꯏꯕꯨꯡꯁꯦ ꯆꯠꯂꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤꯀꯣ ꯃꯣꯏꯗ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯣ ꯂꯤꯂꯥ ꯅꯨꯃꯤꯠꯇ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯃꯣꯏꯕꯥꯅꯤꯁꯦ ꯂꯩꯔꯝꯃꯦ ꯑꯗꯩ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯗꯒꯤ ꯃꯃꯥ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯂꯥꯛꯑꯝꯃꯒ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯏꯀꯥꯏꯔꯦꯕꯀꯣ ꯑꯍꯥꯟꯕ ꯃꯥꯁꯦ ꯄꯨꯡꯉꯛ ꯉꯛꯑꯦ ꯑꯗ ꯁꯨꯃꯥꯏꯅ ꯃꯣꯏꯁꯦ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯐꯥꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯩ ꯋꯥꯁꯦ ꯃꯣꯏꯁꯦ ꯀꯩꯅꯥ ꯀꯠꯂꯅꯤ ꯍꯥꯏꯗꯤ ꯅꯣꯏꯕꯥꯅꯤ ꯆꯦꯜꯂꯍꯜꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯃꯁꯨ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯒꯤ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯍꯥꯏꯕꯗꯒꯤ ꯀꯧꯔꯀꯥꯟꯁꯤꯗ ꯏꯕꯨꯡꯁꯤꯅ ꯑꯩꯗꯤ ꯂꯧꯕ ꯉꯝꯃꯔꯣꯏ ꯃꯥ ꯂꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨꯝ ꯅꯨꯄꯥꯁꯤꯗ ꯃꯥ ꯆꯠꯆꯈ꯭ꯔꯁꯅꯨ ꯁꯤꯅꯦꯕ ꯑꯗ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯍꯥꯏꯔꯤꯁꯤꯅꯀꯣ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯏꯕꯨꯡꯁꯤꯗꯀꯣ ꯑꯗꯨꯝ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯏꯆꯥꯒꯤ ꯈꯟꯕꯤꯌꯨ ꯂꯣꯟꯅꯕꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨ ꯁꯦꯡꯅ ꯍꯥꯏꯔꯒ ꯁꯦꯜ ꯊꯨꯝ ꯈꯔꯅ ꯌꯥꯁꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯉꯥꯛꯇꯪꯗꯣ ꯁꯥꯎꯅꯤꯡꯕꯒꯤ ꯂꯧꯕ ꯃꯥꯏ ꯅꯨꯄꯤꯁꯤꯗꯤ ꯁꯨꯡꯂꯧ ꯂꯧꯒꯦꯗꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯁꯜꯂꯨꯒꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯤꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯕ ꯇꯁꯦꯡꯅ ꯏꯕꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯆꯟꯒꯨꯝꯕꯤꯅꯤ ꯑꯗꯩ ꯃꯆꯦꯒꯨꯝꯕꯤꯅꯤ ꯃꯃꯤꯠꯇꯩ ꯃꯄꯤ ꯑꯣꯔꯣ ꯇꯥꯔꯒꯀꯣ ꯇꯁꯦꯡꯅ ꯏꯕꯨꯡꯗꯤ ꯑꯩ ꯂꯧꯔꯔꯣꯏ ꯍꯥꯏꯔꯒ ꯉꯝꯃꯤ ꯑꯗꯣ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯃꯆꯥꯁꯤꯡꯗꯣ ꯀꯃꯥꯏꯅ ꯌꯣꯛꯍꯧꯒꯅꯤ ꯐꯠꯇꯦ ꯈꯪꯉꯕ ꯉꯥꯎꯁꯟꯅꯩ ꯈꯪꯕ ꯃꯄꯨꯔꯣꯏꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯂꯝꯂꯥꯟꯕ ꯑꯃꯒꯤ ꯈꯣꯡ ꯄꯥꯏꯔꯒ ꯈꯣꯏꯔꯝꯕ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯩ ꯐꯨꯁꯨ ꯐꯨꯔꯦ ꯍꯥꯏꯌꯦꯕ ꯉꯁꯥꯏꯒꯤ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯁꯨ ꯏꯕꯨꯡꯁꯤꯒꯤ ꯅꯨꯄꯤꯁꯨ ꯐꯨꯔꯦ ꯅꯨꯄꯥꯗꯨꯁꯨ ꯐꯨꯔꯦ ꯑꯗꯒꯤ ꯐꯨꯕꯗꯒꯤ ꯏꯕꯨꯡꯁꯤꯅ ꯃꯥꯅ ꯃꯄꯥꯝꯗ ꯇꯥꯛꯑꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠꯁꯤꯗꯤ ꯃꯄꯥꯝꯗ ꯇꯥꯛꯈ꯭ꯔꯣ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯍꯥꯏꯗꯤ ꯃꯄꯥꯝꯒꯤ ꯃꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅꯗꯤ ꯍꯥꯏꯔꯒꯦꯅ ꯑꯃꯨꯛ ꯈꯟꯕ ꯑꯗꯩ ꯅꯨꯄꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯒꯤ
nupi ama ibungda makhong kolaga haijariba nupise sisina mapamlonggi mido takragani apamlonggi mina ibungji nupise magi mapuru namdana pisalakani haibagi wase pakatjabagi haibigano na haga ibungji makhongji kola dum kap leiraba adumai tawbigano wase loshanaje ai ware puba thangba ngamdre dada kaw ha ko dada na ai ipurabasiga dadagi nupisiga mabani gi oiba sangsaramda leijagro lehengra si hargadi aise hatopiramo haiba haiba ko ibungje ma jam nungai te stopom khangdre ma se adagi sumaina wari je hek sanari ngai ngangnai ngai de matam ji ayo thengjala anga ani khak sumi de thanamini ko ibungje masang ji puraga lakpon te mi wangda su waje ngangna bada phasaba miwonda ei pido siengre kowe tumta chaluge haibadi yaba nate do ko yamna ikaiba thabak ni na adai khwaidai shawning bol ne ko ibungji na haibada hojiki phariba nupa se ko magi nupiji ga phariba nupa se mama se yawri na apopi mama se macha du ne khoba set thaw ha tha da magi nupi du na o khongi tharo maro on ne hik lawan ka padu mane bokse karimta matu langsan da bai tare ne masan tawni to sanu kai nupi se puse yam pik pa jani ai ko nupi khuni makti na te ha ibungsi na nupi makhal le da nupi se pra bha nupi amagi awaba se nupi amana khangde jamana na moi nupa amagi awaba se ko nupa amana kesu khangbi de ha nupi ga nupa se samana re to de ibungsi su ko miyoi bani na thamoi pambe na nungai ta da ko mana moi ye mi du da haire ko haire ga Jagi hotel da katawa da phariba ko ada mi da man haire koi wase imung ani dorga koi lotion nazar ke kholage na haire ga moise la e da la kas da imung da dum changnar ba ina haidi sai nupa da su mai ni piga dum hankro da ibung si su mai ni piga dum hankra ke shine ba ko ada ibung sigi nupi sina ne hais ai le hoba ngamura ai mai matu injaga ge hai bai je ibung je aspa hato ni hai hato ai jenda le su lai ge na ma direct khalle ba macha ni do hek layam dra ba ibung na mai ni pi dum hato ga ma dum jenda changna ya mai na da bam tu ko chabu do ibung sine na pam de ba nangai na mu han lo ga da ba te sai gi nupi ama do gi ko mina khong ko laga haisera kapadu gi nungai ta nang pubira ke to buni da mane ta is ele ho ngam moroi kholore mai matu injega ge kaina kapsalak badu da nupal de madi kem haide adu ibu jinum thema no rapor e nang na sai kitang khallu kholu ngak tang soigre khotkren ibu ji madi theme ba sawi songni mun lore da ibu na ai saudi na te kya char roi wa ji ing tam na phasana haina si nang cheninga ju ko na chelo kholo yam phajadre mi mang da nang lao kholo sineba de sai ni pidima kiza badu haidi ababa thabakti na te ko ad ibu ji na hae nang na ta sengna ai ga hamina ba ki ga su nang na pam da changhoge haibra kamai tawge hai nang kushi tawro natraga nang yang kiraga na pangi mi ma kauraga yumdu da ahing lek minaro adoi nang yare da na ai nong da kemta khut thaga da leite nang na su ahan ba natte tawrije nang adi okta blicha chali se sengna nupi da nang na ahan ba natte haga thema bane be imujina pan do chak pe man bagi ma khut thage ni ma phasana thaba yar bane ba ko da nupi ama du ki da mangta khalak imuji khan chik da mana si wai ji bo haire and main haib da nupi se ma se hamina ko imuji nupi se hamina ga ka sa tumin le imuji ma sawning songi mana changa ga haire ko changa ga man hek yobaga macha jingi ma de chang di thongning dra bicham nei ta ko anga ani do kayam di nusi tasallaga phamung du da nasimna do nupa du na khara chawra bane de nupa du na ising aying du da biscuit khara ko do thitlaga macha nu bije bijaram ha adu je u bas do ko ibung ma de mitagi pi tai o taibang pan da lai ba ko nupi adagi jiba khodimakta la ba haiba jiba je ko sisina samak to ju oiro jiba singe pom ga lenamak amom sina loina yo order ne ko mi haiba jiba ji si tang di oiram gadra nupa nupi punna angang se yokminare se sa phawba da macha nusi ba se khange aduga ai nupi na khali bo wakhan se kari no khal ma se mami te mapi jo tara aroi ye je haidi nangi da mukta kapi ga da nupa na te ga di khanjai ne do namgi de haiba ko numi se de angang du na haidi mabung du na macha gi da makta ising aingu da biscuit to thitla pijaram ba du da mana
ꯆꯥꯛꯇꯤ ꯊꯣꯡꯕ ꯇꯟꯕꯗꯣ ꯍꯥꯏꯗꯤ ꯊꯣꯡꯅꯤꯡꯗꯕꯗꯣ ꯑꯗ ꯃꯦꯒꯤꯗꯤ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯦꯒꯤꯗꯣ ꯃꯥꯅ ꯐꯨꯠꯂꯒꯀꯣ ꯌꯦꯔꯨꯝ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯃꯥꯅ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯆꯥꯃꯤꯟꯅꯔꯣꯅ ꯍꯥꯏ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯍꯥꯏꯀꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯀꯞꯄꯦ 이봉식의 눈빛에 깝비 ꯑꯩ ꯂꯥꯜꯂꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯖꯥꯠꯅꯤ 이봉식ꯅ ꯍꯥꯏ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯐꯨꯒꯗꯕꯁꯨ ꯂꯩꯇꯦ ꯆꯩꯒꯗꯕꯁꯨ ꯂꯩꯇꯦ ꯐꯨꯕꯗ ꯅꯪꯁꯦ ꯀꯥꯟꯅꯔꯔꯣꯏ ꯅꯪ ꯀꯞꯄꯤꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯀꯞꯄꯨꯅꯨ ꯑꯩ ꯅꯉꯣꯟꯗ ꯊꯦꯡꯕ ꯐꯥꯎꯕ ꯇꯨꯀꯠꯆꯩ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯑꯩ ꯅꯨꯄꯥꯅꯤ ꯑꯩꯒ ꯆꯥꯟꯅꯖꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯀꯣ 이자징부 욕방 감가다바 누피 마야마 레이 마미테 마사 우와 방세다바고 마punsi기 마차 우르르다바 누피 마야마 레이 ꯑꯗꯨꯗꯒꯤ ꯀꯣ ꯂꯥꯏꯕꯛ ꯇꯤꯟꯅꯕ ꯀꯣ ꯋꯥꯈꯜ ꯆꯥꯟꯅꯕ ꯑꯃ ꯌꯦꯡꯒ ꯏꯃꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯨ ꯌꯥꯏ ꯑꯩꯒꯤꯗꯤ ꯀꯔꯤꯝ ꯋꯥꯗꯦ ꯅꯪ ꯈꯔ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯅꯤ ꯅꯪꯁꯦ ꯅꯃꯥ ꯀꯧ ꯍꯥꯏꯔ ꯅꯄꯥ ꯀꯧ ꯍꯥꯏꯔ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯪꯕꯨ ꯁꯤꯅꯦꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯔꯤꯝꯇ ꯈꯨꯝꯗ꯭ꯔꯦꯀꯣ ꯀꯞꯄ ꯑꯗꯨꯝ ꯂꯩꯔꯦ ꯀꯞꯄ ꯑꯗꯨꯝ ꯂꯩ 이분이 ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯦꯕ ꯃꯥꯁꯦ ꯑꯗ ꯐꯨꯗꯤ ꯌꯥꯝ ꯐꯨꯅꯤꯡꯉꯁꯨ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯨꯠ ꯍꯦꯛ ꯊꯥꯕꯗ ꯕꯗꯅꯥꯝ ꯄꯤꯁꯜꯂꯛꯀꯗ꯭ꯔꯥ ꯀꯣ ꯌꯥꯝ ꯂꯨꯕꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ 이제 ꯗꯥꯕꯤ ꯑꯃꯨꯛ ꯂꯧꯈꯤꯗ꯭ꯔꯥ ꯀꯣ 이분ꯁꯤꯅ ꯃꯥꯁꯦ ꯁꯦꯟꯅꯨꯡꯁꯨ ꯇꯤꯡꯅꯤꯡꯗꯕꯀꯣ ꯃꯥꯁꯨ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯇꯥꯔꯤꯅꯤ ꯍꯥꯏꯐꯦꯠ ꯑꯗ ꯃꯥ ꯈꯜꯂꯦ ꯑꯩꯅ ꯈꯨꯠ ꯊꯥꯔꯨꯅꯤ ꯈꯨꯠ ꯊꯥꯔ ꯃꯥ ꯅꯨꯄꯥꯗꯣ ꯀꯔꯣꯡ ꯆꯦꯟꯈꯤꯅꯤ ꯅꯨꯄꯥꯗꯣ ꯆꯦꯟꯖꯜꯂ ꯃꯤ ꯅꯨꯄꯤꯗꯨꯅꯤ ꯋꯥꯗꯣꯏꯁꯦ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯐꯖꯅ ꯁꯤꯟꯅꯈꯤꯕꯅ ꯐꯩꯌꯦꯅ ꯈꯜꯂ ꯃꯥꯁꯦ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯅꯨꯄꯤ ꯑꯃꯁꯦ ꯑꯗꯨꯝ ꯀꯞꯄ ꯂꯩꯈ꯭ꯔꯦ 이분ꯁꯦ ꯑꯍꯤꯡ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯑꯍꯤꯡꯁꯦ ꯃꯥꯅ ꯈꯜꯂꯦꯕ ꯀꯔꯤꯅ ꯈꯜꯂꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯗ ꯑꯩꯁꯤꯕꯨ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯏꯀꯥꯏꯕꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯤꯕ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯂꯤꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯂꯧꯁꯟꯕꯗꯨꯃꯗꯤ ꯃꯗꯨꯃ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯍꯥꯏ ꯇꯥꯝꯅꯤ ꯈꯣꯠ ꯇꯥꯝꯅꯤꯅ ꯇꯧꯔꯒ 이분ꯁꯤꯅꯀꯣ 마기 사가이기 하이타레네 이봉식이 마마수 레이기드레 마파수 레이기드레ꯕꯀꯣ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯆꯤꯟꯅꯥꯎ ꯑꯗꯨꯝ ꯃꯌꯥꯝ ꯄꯣꯛꯄꯒꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗꯦ ꯉꯟꯇꯥ ꯁꯤꯗꯣꯛꯄꯗꯣ ꯉꯟꯇꯥꯅ ꯂꯩꯈꯤꯗꯕꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯑꯗꯨꯏꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯋꯥꯔꯤꯁꯦ ꯇꯧꯋꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯈꯣꯠꯂꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯩ ꯉꯔꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗꯣ ꯃꯊꯥꯒ ꯁꯥꯕꯗꯣ ꯑꯩ ꯍꯥꯏꯗ꯭ꯔꯕꯅꯤ ꯑꯗꯒꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯙꯨꯝꯗꯥꯡ ꯇꯧꯔꯒ ꯐꯠꯇꯅꯨꯡꯗ ꯊꯣꯛꯈꯤꯗ꯭ꯔꯅ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯔꯕꯅꯤ ꯈꯣꯠꯂꯕꯅꯤ ꯉꯔꯥꯡ ꯃꯄꯥꯝꯗ ꯊꯤꯟꯖꯤꯟꯒꯦ ꯇꯧꯕꯗꯣ ꯑꯩ ꯏꯊꯟꯗꯅ ꯊꯤꯜꯂꯨꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯠꯇꯅꯨꯡꯗ ꯕꯗꯅꯥꯝ ꯄꯤꯔꯛꯀꯗ꯭ꯔꯅ ꯑꯩꯁꯦ ꯀꯤꯕꯗꯒꯤ ꯌꯨꯝꯁꯤꯗ ꯄꯣꯔꯛꯄꯅꯤ ꯈꯣꯠꯂꯛꯄꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯅꯤꯡꯕꯒꯤ ꯍꯥꯏ ꯑꯩ ꯅꯨꯄꯤ ꯅꯨꯡꯁꯤꯕꯒꯤ ꯑꯩ ꯄꯨꯔꯛꯈꯤꯕꯗꯤ ꯅꯠꯇꯦ ꯈꯣꯠꯇꯦ ꯏꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯅ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯔꯦ ꯋꯥꯔꯤꯁꯦ ꯅꯤꯡꯕꯨ ꯇꯥꯟꯅꯕꯗꯒꯤꯀꯣ ꯂꯩꯀꯥꯏ ꯅꯨꯄꯤ ꯃꯌꯥꯝ ꯁꯥꯎꯔꯦ ꯑꯣꯛꯇꯕ ꯅꯨꯄꯤꯁꯤꯗ ꯊꯝꯕ ꯌꯥꯔꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯥꯅ ꯑꯣꯛꯇꯕ ꯆꯠꯂꯨꯔꯒ ꯃꯥꯅ ꯃꯄꯨꯔꯣꯏꯕ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯃꯄꯨꯔꯣꯏꯕꯁꯦ ꯃꯌꯨꯝꯁꯤꯗ ꯃꯥ ꯂꯥꯟꯖꯗꯕꯤ ꯁꯥꯕ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯤꯟꯅꯤ ꯈꯣꯠꯅꯤ ꯄꯔꯃꯥꯟ ꯅꯪ ꯂꯩꯔꯕ꯭ꯔꯥ ꯁꯤꯅꯤꯗ 이봉ꯁꯤꯗ ꯑꯩ ꯄꯔꯃꯥꯟ ꯂꯩꯔꯦ ꯑꯩꯅꯅꯤ ꯆꯠꯂꯨꯔꯤꯗꯣ ꯈꯣꯠꯂꯨꯔꯤꯗꯣ ꯍꯥꯏꯔꯒ ꯑꯗꯩ ꯃꯁꯝ ꯐꯣꯏꯗꯅ ꯈꯣꯠꯇ ꯐꯨꯏ ꯍꯥꯏꯌꯦ ꯁꯥꯎꯅꯤꯡꯕꯗꯣ ꯉꯁꯥꯏꯒꯤꯀꯣ ꯈꯪꯗꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯃꯉꯥꯏꯔꯦ ꯁꯤꯡꯉꯤꯁꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯁꯤꯡꯉꯤꯁꯦ ꯂꯩꯀꯥꯏ ꯃꯤꯒꯁꯨ ꯀꯌꯥ ꯂꯣꯏꯅꯗꯕꯤ ꯑꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯂꯤꯆꯠ ꯇꯧꯅꯤ ꯑꯩꯅ ꯆꯠꯅꯤꯡꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯃ 이봉식이 ꯅꯨꯄꯤꯁꯤꯒꯤ ꯊꯃꯣꯏꯗ ꯌꯣꯝꯃꯒ ꯌꯥꯎꯖꯔꯤꯅꯤꯗꯅ ꯑꯗꯣ ꯈꯪꯕ ꯃꯤꯀꯨꯞꯇꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯊꯨꯗꯦꯛꯄꯤꯅꯦꯕ ꯑꯁ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯦ ꯍꯥꯏ 이봉식ꯅꯗꯤ ꯍꯥꯏꯀꯣ ꯐꯨꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯐꯨꯕꯤꯔꯨꯅꯨ ꯍꯥꯏꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯆꯥ ꯑꯅꯤ ꯄꯣꯛꯇꯅ ꯂꯩꯃꯤꯟꯅꯔꯕꯗꯣ ꯃꯥꯏ ꯃꯃꯥꯡꯗ ꯇꯥꯊꯤꯅ ꯐꯨꯕꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯛꯅ ꯁꯤꯅꯕ ꯅꯥꯅꯕ ꯐꯨꯕꯗꯤ ꯅꯠꯇꯦꯕꯀꯣ ꯈꯨꯕꯥꯛꯅ ꯈꯨꯅꯝꯅ ꯊꯥꯕꯅꯤ ꯉꯁꯥꯏ ꯃꯤꯁꯨ ꯄꯦꯜꯂꯛꯇꯕꯩ ꯊꯥꯕꯅꯤ ꯑꯗ ꯐꯨꯔꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤꯗꯣ ꯑꯗꯣ ꯁꯣꯏꯉꯥꯝ ꯌꯥꯎꯔꯗꯤꯕ ꯖꯦꯜ ꯆꯪꯗꯣꯏꯅꯤ ꯃꯣꯏꯁꯨ ꯑꯗꯨ ꯈꯪꯉꯤ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯄꯦꯟꯗꯕꯒꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯟꯗꯣꯟꯅ ꯈꯔ ꯋꯥꯔꯛꯄꯖꯥꯠꯅꯤ ꯑꯗ ꯃꯥꯅ ꯐꯨꯔꯨꯅꯨꯅ ꯈꯥꯝꯕ ꯀꯥꯟꯁꯤꯗꯀꯣ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯌꯥꯖꯗꯕꯀꯣ ꯑꯔꯥꯟꯕ ꯊꯕꯛꯁꯦ ꯌꯥꯗꯕꯅꯦ ꯉꯁꯤ ꯅꯪ ꯅꯨꯄꯤ ꯐꯨꯕꯗ ꯈꯥꯝꯃꯛꯀꯣ ꯅꯪ ꯑꯣꯏꯅ ꯐꯨꯊꯔꯛꯀꯅꯤ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯄꯥꯡꯒꯤ ꯃꯤꯁꯦ ꯀꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯐꯖꯅ ꯁꯥꯟꯅꯔꯒꯀꯣ ꯋꯥꯁꯦ ꯂꯣꯏꯁꯟꯅꯕꯁꯤꯗꯀꯣ ꯉꯁꯥꯏ ꯉꯝꯕꯩ ꯆꯥꯡ ꯑꯕꯨꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯌꯧꯕꯒ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯍꯥꯏꯀꯣ ꯑꯣꯏꯗ ꯄꯥꯗꯕꯨ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔ ꯃꯆꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯁꯦ ꯕꯗꯅꯥꯝ ꯄꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯇꯧꯔꯛꯑꯦ ꯍꯥꯏ ꯑꯁꯣꯝ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤꯁꯨ 이봉식이 ꯅꯨꯄꯤ ꯃꯣꯏ ꯃꯄꯥꯝꯗꯒꯤꯁꯨꯀꯣ ꯑꯗ ꯄꯨꯂꯤꯁ ꯇꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯈꯣꯠꯄ ꯈꯨꯠ ꯍꯦꯛꯇ ꯊꯥꯕ ꯈꯣꯠꯄ ꯀꯥꯏꯅ ꯌꯥꯝ ꯇꯧꯔꯝꯕ ꯑꯗꯨ ꯂꯥꯜꯂꯕꯅꯤꯅ ꯄꯨꯂꯤꯁꯁꯨ ꯂꯥꯛꯈꯤꯗꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤꯀꯣ ꯃꯤ ꯀ꯭ꯂꯕꯀꯤ ꯃꯤ ꯇꯧꯔꯒ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯌꯥꯝ ꯀꯤꯍꯜꯂꯛꯄꯗꯣ ꯀꯔꯤꯝꯇ ꯂꯥꯛꯈꯤꯗꯦ ꯇꯁꯦꯡꯅ ꯃꯥꯅ ꯂꯥꯜꯂꯨꯔꯕꯅꯤꯅ
upai letabado ibungji madi landamna karimta pakhatte tasena nang karaida uri karaida thingna kamai thengna pa madi parmando dum lerebina kem kibidabado ko sumaya tawanga khainaga ibungjingje ko hadi ibungse mase macha ni ga leire nungai tabadu madi phawgidre amomusu khalle pasana thina phuramaju na pelaktabado ko adu macha ni sti yam nungshi mase bina hais leisabi chese lawi mala lore ke dorage naha su ori ga hai ibungsina khalle ko hoi tayong pansida phajaba pamdaba okay khwaidagi phajaba haibasimak tubu tayong pansi loi pamnari duna ko ibungse mana khalleba taseng ma macha ani lerebani aduna mamita macha ujataba marabak thirabi lamsak chumbi ko mamayung paluraga suyai lamsak chumbi masagi matawi khande ado tasena mapurebagi senthok lambi je khangaga mapurebagi da bebhar thamba nupi pamjai haiba hingminaba matamda yum paminaba matamda nupina gyan tadragadi sisu yam wai hai ko setpa jabadang khangiba mapurebagi awaba khangdaba nupada da nang kedabo sen pusalatru nang kedabo sen tandri no haibagi wahang sida sum hangba nungai teba ibungi su mal lei ko hoi hauji matamda sense tan gyangna talagadi tasena hajira suba miyam su nomoda lisingi mathakta thokpa ngamme dei bazar da pot thangba miyam su nomoda lising ama hen thokpa ngamme ado ibungji gi magi asonba magi asoiba hargati mana tamuriba mahido aduga adumaksu adugma thabangse tawningdaba adumangna mana tawningdrise yamna keno tawdo thamoi chawthokpa ngamdaba haigadra ko ibungi asoiba hargadi mamana ko thabak tawba de mamana bising hai tarene thabak yam chaw chaw tawbulai hai moi mamangda mas ikai sabado tamuriba mahisiga aduga astauthora isiga kai nokna gitra khanbagi magi asonba thamoise sisina maram oraga mana private job sita dum tawraga leigibne adumangna mana hena ngausanarubadi natte nunti yu thaktana legi dress ka se sensinna tawbudi natte araiba khraduna likna haitarene yam manin thoktana panjar ko misakni hai sina sumagi nupiduna ningba thungduna chatkiba oirambadi yai aduga lesaringe dasu yum palbadasu ko nupiduna hana chenji haibudi ma chengibaneba simasu thambir adai ma se adum laikai sidam kani nama hangambani na ko ongsom nokni koi thi hai adma thoina khanjalindi hoi nupi thiro haibadu madi ma khangide nupi di thigani adubu ai icha singbo luna tawigadabadi pamedi amulona biuraga amulolani mana nupi amung loksalani adai macha am loksalani adai macha do mana sedok lambi yamna wangna thokpasuna te de hanai macha ni duga akonme macha duga hengwai charaga oinarakadaba phibamdo phajana hingkya tumdana khalaga mamita macha uroidabi haitaina adumaga yumpalminage haina khanbase magi wakhalneba da kochen chendana ko moigi lekai yai ta lekai gi kha thiba humba kan bimi paw mayam chele mayam ma thi ei ma se mawri dadi yamna thibilam do khaler kana ma se dum tandam to obazani da phana kuina thidre de masana pasina class 6 karaganda masana pi atomi je sisna class 1 karakpa ka sida ko yam lapna thiru ka koi thi ga thinaru kanda moi adwai degi na ehaiba ko ibunjina masasudum kaba ti dum khangba lekai adum lekai oi bai tai lekai lona bai dura kaina adu oi bazani da mase mayum paluraga angang yaungda bai tare ne anga masasu yamna lina mayum panbagi nataba maraibak thibagi haidra magi sum nupi obi kena da kitang soiba khopa leibadai mase nushinaba kobani na degi tasina ba nupi mo be yum paning badi phawna yumni palure nushinarure dei angang yaudabadai nupaduna ma leina adum atopa nupi ma chenjelakhi baita chenjelakhi badagi angang yaudabani na phana nupaduna ta thoktarga su punna leimino harasu leiba mathanda ikairakpadagi lakhiba adum atomiduna di mironjala mi mamita masa udore nupaduna atomne luna tawraga ma leiba ikairak baita ikairakpadagi halaga leibi lei hai na hawai pakhang oinari ngai adum pakhang sabi oinang dum thengnaba kaudi kaungna daba ko kaungna ngana dabin leidai ne ko puji sumai tholakani di khangbuda de do ada ahlamana sillaga hojiki moi laikai dugi nupi duga ibungsiga se moise unande hai unaba habdi hana sakhang mai khangno khono kan ha adumaya tawgiba leite haba
ꯑꯍꯜ ꯌꯥꯔꯦ ꯐꯔꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯜꯂꯒꯅꯦ 이문두도 틴질라가 모바이세 ꯀꯩꯅꯥ ꯀꯠꯂꯦ ꯍꯥꯏꯌꯦꯀꯣ ꯂꯨꯍꯣꯡꯗꯤ ꯂꯨꯍꯣꯡꯗ꯭ꯔꯦ ꯀꯩꯅꯥ ꯀꯠꯂꯒ ꯂꯩꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯁꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ 이bunꯁꯤꯒꯤꯀꯣ ꯍꯧꯖꯤꯛꯀꯤ ꯂꯩꯀꯥꯏ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯁꯨꯕꯤ ꯑꯣꯏꯅ ꯂꯧꯔꯤꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯦ ꯈꯤꯇꯪ ꯀꯟꯖꯩ ꯍꯥꯏꯕꯗꯤ ꯀꯦꯕ ꯂꯥꯡꯕꯔꯣꯝꯗ ꯀꯌꯥ ꯆꯠꯆꯗꯕꯤ ꯑꯗꯩ ꯃꯥꯒꯤꯁꯨ ꯃꯔꯟ ꯈꯔꯗꯤ ꯄꯥꯏꯖꯔꯛꯄ ꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯇꯥꯜꯂꯛꯏꯕ ꯁꯦꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯀꯩꯀꯥ ꯁꯦꯝꯕ ꯈꯣꯠꯄ ꯑꯝꯇ ꯆꯪꯕ ꯅꯠꯇꯕꯅ ꯃꯊꯟꯗꯒꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯇꯨꯡꯁꯤꯟꯖꯔꯛꯄꯖꯥꯠꯅꯤ ꯍꯌꯦꯡ ꯑꯉꯥꯡꯁꯨ ꯌꯥꯎꯗꯕꯅꯤꯅ ꯈꯣꯠꯇꯕꯅꯤꯅ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯑꯗꯩ ꯃꯕꯨꯡꯁꯤꯡ ꯑꯣꯏꯔꯣ ꯃꯅꯥꯎꯄꯥꯁꯤꯡ ꯑꯣꯏꯔꯣ ꯃꯣꯏ ꯃꯆꯥꯁꯤꯡꯅ ahal oirakanda konbirappa kanda isagi shell khradi paidaba yadedna adu khanbaira kaino khangde mai shell khradi leijabajani puraga la abajani ko laaga kaina katlaga leedna hoise dumaina ingna chingna leminari hai hoi nong phado mama masa saunaba khanabandi hekma yawi ko school kai ka nangdabagi lam kari kra henbagi adubu mamita macha muhanna uroidamne mana su macha sakna dum yoe aluga macha sinazu mama ne dum khanba ngame haidi pakhali sai pura phar kanda lakiba nushibagi marido ꯑꯩꯒꯤ ꯏꯃꯥꯅ ꯈꯪꯉꯒꯁꯨ ꯂꯩꯃꯤꯟꯅꯔꯛꯄ ꯃꯤꯅ ꯍꯦꯟꯅ ꯂꯨꯝꯃꯛꯑꯦ ꯅꯨꯡꯁꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯏꯕꯨꯡꯗꯨꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯣ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯕ ꯀꯩꯅꯣ ꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦꯀꯣ ꯇꯥꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏ ꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯦ 이붕수 마수 농아이버디 나때 아무무수 칼레 마기 아하메 누피도 마부 까마이나 힝이자노 ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯂꯩꯈꯥ ꯇꯥꯅ ꯍꯤꯡꯈ꯭ꯔꯗꯣꯏꯖꯥꯠꯂꯒ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯃꯨꯛꯇꯤ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯍꯥꯏꯗꯤ ꯋꯥꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯄꯨꯟꯁꯤꯗꯨꯗ ꯏꯕꯨꯡꯒꯤꯗꯃꯛꯇ ꯈꯜꯂꯝꯗ꯭ꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯕꯗꯤ ꯏꯕꯨꯡꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯦꯀꯣ ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ ꯍꯥꯏ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤꯀꯣ ꯏꯕꯨꯡ ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯗꯒꯤ ꯏꯕꯨꯡꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕꯀꯣ ꯏꯅꯝꯃꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯗꯅ ꯅꯨꯡꯁꯤꯅꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ